SKTV ngasi ge sum blessing gi people ke thoramda I was invite to group si am live pub ne lojai taseng na koina kari hai tare koi gi punsi da hai tare hotnaba dille pe yate aru taseng na koina kari hai tare hotnaba yam kan ba kangu sing hai tare SKTV kangu sta mayam marum pa mayam ide to ba masabit to ba reporters aina urum da ban hangoi sira loina mo ure experience le mayam ma aduna koina taseng na harigadi ai koi ngasi di hard work yam na kan ba SKTV ki team mayam se side koina steer hai tare ko steer ka ba se sumaina kakalak pani ngasi ki thak se ngasi Manipur da amukta udriba channel lama mayam da khudol tam do sen logjai aru ga koina luck high business lip kumbani chalong kakat pa yaba aru always koina haina bale lips di fail ba york pai aru steer ka ba sti wara ga su tam ka ka ne koi kaning ba matun do yo fangi ha do ngasi SK ki team jina koi mang da won ba phangi haina lawri maram ding ngasi phau da koina Manipur ki channel mayam koina changa ga wangang pa office ki mong structure sum u mutan pra khena bum u ba si jam nungai bam phau aru koina nungai jadabadi praja ga koi ga relation tam ngai tuan tuan bo opinion mayam ama expert mayam ama na ko Manipur ting ting mayam pi gre ai go experiences koi thamjage ai koi yamna ka hena hai thoi ching thoi ba ama natraga ju mingthol ama mayam pi bi dana activist amoina ngasi work tok jer ko se koina societies da koina satra gi punsi da gi hom ju sei kontra gi matak da work tor bu theng ko experience mayam do tongan tongan ba Manipur leiba channel mayam na khudong cha pi bi dana discussion kai da khudong cha piri adubu ai koina Manipur da losel laga leiba ko intellectual circle mar da leiga da ba Manipur gi ting ting mayam amadi leba ke sum batang do le da ba koina de mayam na me gi um hai bani April gi tarik kun kun pan da gi haur ba yam na well plan or ba narco terrorist singi adung malang da ngasi Manipur ja mayam punamak thura ga leire aduna koina proof mayam ama leimin na bisda recognized tribe proof kuntra ga mari ni habje koi tribe proof di koi kuntra ga mapan ji lai ji ko ana Southeast Asia gi manung da proof kuntra ni fu leiba so country leiba siga samana nation na moina princely state amon lejaramba koi 1949 da merged to tinga di India da koi British ki sasan na bok da yang koi na sasan to ngam da ba loi chen ngam da leba mu oram se ngasi de koi kana gumba external force threat khara duna hai tare sigi sina ngasi de koi constitution gi India constitution people provision gi manung da leiba sing sigi safeguard sing si tinwa na phangbo man da gi ngasi inkhal aiba na ha mayam ama tongan bo organization association mayam da samnara kanda maming wona di panjara roi ko sidai de koi gi lewak singak ta ya de haina mathwai ko wak ta habaga even kulai pairaga ngasi di lantheng na ba yaw lere masi koina ngasi di koi gi constitution gi provision gi singi manung da koi gi mihut ena leri ba koi gi democracy gi festival have election da khangala kan legally elected or elected representative sing gi mathok dang magi moral responsibility political culture political ethics political behavior hai tare mayam sing ngak na chatu mayam da koi gi sasan to mar ti yokshilak de ngasi lewak si kongang sai ben lawi aduna sumbo mayam sing se ngasi di SK media na hanbalai taba thona ga loina na hai tare akiba tuzungba amate yaudana journalism gi profession gi sabchana professional ethics to nga akanda masigi paw mayam je khongat pirakanda Manipur praja miyam da mitna kong ohen bada mateng panganingi maram di ngasi gi SK media na tawude pot sidi ai koi ta sengna hujik apps ama download toroga ngasi phangjari basina koi malem da lerba mipum khudi mong nga ta hangwe di koina cable gi line tingaga na tragi any port ama da yengba poram bodo ngasi di mobile da even internet ki service facilities leba jaga khudimuk da phanggadromnina paw singje hen na marik chumunba ngasagi magi paw gi criteria sing du ngakna do and don'ts me am ngakna Press Council of India Manipur World Manipur Working Journalists Union natraga sigi piri ba magi constitution lai dugi wana tra tongana sana da ya da ba what where when how why na magi makong manga de suba paw hen janingi maram de koi constitution na piri provision da law gi mathak da kanam ta leite law na koi loi pullaga leibine hai bu tar ga su aduga executive ki legislature ki judiciary ki tawri ba pot sing che ahum ji ki laina ga da mari sing je Manipur da urak ta buduna masi ki pot tek thak buduna four pillar to society or media gi ning tam ba mang wasi koi myam na witness ore lai rabne aduna SK media na ngasi lorok ko do thudang ji di koi chumba yam technology yang wang wasina koi yam speedy oina koi gi information koi da gather to honbang am yon bang am myam share to ngam ba magi medicine myam lai gani ko aru information si matam da ngasi di Manipur gi ngasi losel la kanda leiba man ba khara hai tare ko asum mana dum aran ba ohen ba aran bana sum sa ga leiba man ba khara su dum yauri sigi mayam sing je fakai ra kanda praja miyam da Manipur praja khatana tana malem je da leiri ba ikoi gi da sengna apapata nei na bungam praja miyam da ngasi thoibe irang ji khusem gi irang ni kaimti irang thopom thokte aduga mitei community ga teng wana tana mitei community na ngasi bok loro iba thodang mayam se lebak apumba gini apun bagi saktam ngak ta biya di hai bani aduna bu ngasi tapchar ga leibani habju khangan ba chumi aruga ikoina ngasi di ikoina media gi SK
media na lor iber role sing sigi manung da ikona lahon janing basdi praja ga ikoi ga leina ga da mari media ga leina ga da se kari no oi haiba se loina well experience le raba amaga loina connect tor kana praja ga yam na leiba mayam ama well qualified ad well kano oi raba hai tare experience le raba mayam ama na pulak panina masda ngasi uriba koi media gi team sing hai tare ai ama khata da pijaroi pulap upon ba entire team sina tasena thabak si magi professional ethics nga na thabak to bi agadi ngasi di adugumba lo na piriba ekoi exercise to yare na piriba ekoi da mitibong mitambal amadong na laiba yade constitution no da article 19 clause 1 sub clause a na right to freedom of speech and expression pirise masida lewak thugai bagina taba lewak thugai ragna kari punishment phangani lewak thugai da mong da nangi aningba apamba thamoi da losalaga thamdana nangi expression to thopi aina piriba expression gi powers mayam singje sab sana exercise to no bona bada kakak chilaka da loi loktho khanda ekoi manipur da ngasi lolaga leriba ekoi gi larik laisu hairaba intellectual cycle think ten chengado mayam masu media da thokdana discussion thokdana leibuduna ngasai gi mayam sida mapung phaba paw yo hondribase yawna wona bada thido okanda ano wona new faces mayam ama new idea mayam ama ngasi ano ba channel na ano ba makhal gi technology kwadi gi no manipur da ham boin toribase masisu chap chana masigi fruitful ba keno oiba piba ngangani thajai loina na masina maram warakandi SK media na maram warakanda ngasi social media da platform da tawang mi ani ka punjal laga YouTube o keno ma hangaga ngasai gi news en thaklak paung thaklak na any comment pirko tawraga tawan ba mislead to yaba sel gatang tan ba gi da makoi gi kari makhra magi de kari haitare ko TPR haibra keno adu khara wangaga ngasai gi paisa phangaga mai tha gi sentok lambi oina ba man ba mayam masu propaganda tawdi am hayar mayam masu tholai idana ko revenue katangi khalaga leibdo madu kautho kanda ikoi angamba channel se pangbya mateng pangjage aduga channel lasu madugi pot mayam do thupchan ganda SK media da hana refer to mayam na example oina pira kana moina harir chummani moi gi process chummi haibado channel mayam se authenticated do moi authentication na chapchan leiba adu atopa channel mayam de koina phatre haibedi na teko sida leiri sagi hena hengalaga competition na mathak ta leirage na ano makhal gi kaino putho technology sin naga tawira abani na madusu tawpa ngambo oirasanu haibado ai ngasi gi ai gi side thamoi sengna bijari amadi entire team jina Manipur gi dumba soktuna leiraba ngasi layeng bangamdraba aruga taishan bangamdraba ngasi gi thoiba conflict mayam jigi asengba horokpham loishanbam aruga masigi sangdainabam godu puthu okanda waroishan jur pora kanda SK media gi chakhatpa manungda masisu peace oina lehan gi bagi achobo thodang lobu ngambo oirasunu haiba bi se ngasi gi ahamba aswana blessing piba numiki marilena ai gi side dagi aswana bisaki thank you